Loinabina Hospital da WAKHAL TADANA LEIKHIDRABA Suti Pibidanaba HAIJADUNA LAKLABASU LOINABI LEIKHIDRABA MATUNG Faoba Suti Pibidanaba Maram Oiraga WAKHAL LEINA Maram OIDUNA Meeoi Leikhidre Leikhidaba Meeoi adu Bisnupur District ke Oina Mamang Leikai Ward number 5 tagi Thongam Ibohan Bikawi Hiramasigi matang da Ibohan Bigi Machanupa Thongam Dines Sahi Kuntra Tarukna Mahaki Yumda Paumi Singh Haiki Leikhidraba Mahaki Mapa Thongam Ibohan Bi Chahi Yangkai Mapanase Tamenglong District ki Manung Channa Leiba Khongjarol 5MR gi ADM 1 da posting taduna leibane Mahaki Loinabi Thongam Ongbi Maipak Pi Chahi Humpunithoi Masagi Anaba Manamaram Oiduna WAKHAL Faoba TADANA Hospital da Laikanake Madugi Pau Mapada Piki Pau Fangbadagi Makok Thongbo Officer Singda Suti Pibidanaba Nijaki Anabagi Che Chang Yaudrabadi Suti Piba Yaroi Haiduna Machanupa Dines na WhatsApp ki Khutangda Hospital gi Che Chang Sing adu Thaki Adum Oinamak Laibak Thibadagi Ibohan Bi Laikan Laktringaida Maipak Pi Tha Sigi Mapanda Leikhidre Pau adusu Ibohan Bi da Piki Pau Sitabadagi WAKHAL LEINA OIDUNA Leirakhiba Ibohan Bi Su ngarang nungthilpung 3:30 rom tabada Leikhidre haina Mahaki posting mafamdagi Pau Pirakhi hairi Dines na makata na fongdurapada karigumba apokpa mapadu matam chana suti piduna tharak lamlagadi apokpi mama kaina khragasu apokpa mapa siramdabasu yai aduga mapa si mental harassment piduna lakhandabana sibo oigani maramasina mapa sibagi achumba langla langjil chirok piduna mara lairaba chenariba Khongjarol 5MR ADM 1 gi assistant commandant Jamandar administration BHM amadi CHM akanba cherak pibiu haiki Imung the Toiba Togdo say Kanagumba XYZ Koi Manipuda Tabak Masato Gangus in the harassment Piraga officers in the harassment Piraga Moida Salwai Baka the Salaliba Tawai the Holy Visit she talked Naba Matunda Kogi Honorable Pabung Siamna Masi Amuktan Tension View Haida I already went Haijari Nakalamaram da Dines ke hekpok minabi machal nupi malasana chahi kuntaruk na fongdurak pada Mapa Ibohan Bi officer Singh na Lautun na ragahat pane Mama Mapa Puna Kaina Haliba 5MR Khongjarol ge officer Singh na ni lengang na makoy bo akan becherak pibiu haiki Imana to kana na no hospitalize so raga lai so moina Mapa Suti Pibidanaba kai no Mapa ki Suti Pibidanaba moina sige baab de dara bro moina Lautun na ragahat pane Aduh kan hospitalize so ICU de insan na lai baab do mira so Mapa Suti Pibidanaba moina Misi asigi matangda oinam apunba maira pai billup ki secretary Chongtham Anobina phongdokhibada thokliba thodok asi haingai leitana thamoi soi aduna Leikhidaba Ibohan Bigumna thabak macha tawba singda asigumba awaba tadana balengak na kupni yingsinbiu aduga lakliba nomaijing numita Leikhidраби Maipak Pigi asti tare numit asi fawbugi manungda Ibohan Bi sibagi langla langjil khanghalaktrabadi asiba hakjang laukhiroi amadi makhal makha kyagi khongjang sing changchilagani haina chekchil warol su thamlakli Asi mawanda phangliba saina ase atopadasu phanganingde maram maduna ngasi panbiba sarkana Leikhidaba si matau karamna Leikhidaba no haibasi ki langla langjinse atuba matamda thiraga amuktang mieng changbiro haina ina mera paibi lupki maikaidagi haijari loinana masida karigumba mieng changbiraktaba taragadi oinamda leiriba praja khudingma club sangstan organization khudingmagna makha tana khongjang changsin jagani haibasi ju press ki thungda haijari